New Delhi na Pakistan ki water supply da apan mapiba amasung military strike satharagabdi nuclear weapon Phaoba Sijianagani hana Pakistan na phongdokhre. Mamangta April 12 da Kashmir ki Pahalgam da terrorist attack chathaduna wave kutaruk hakiba thodok adugi matung tarakpada India ki makai digi kariguma Pakistan na military attack chatharagba amasung New Delhi ki makai digi Pakistan ki water supply da apan mapirak abadi nuclear weapon yauna chapchana thengnagni hana Russia da laiba Pakistan ki ambassador Mohammad Khalid Jamli na phongdokhre. Pakistan ki top diplomat asna makhata na hakibda India ki makai digi Pakistan territory da military strike chathaba Pakistan ki top diplomat asna makhata na hakibda India ki makai digi Pakistan territory da military strike chathana ba khonai haibagi intelligence reporting phangalai haiba strike sing asi matam amada hekta da chathak pe adubu India ki makai digi Pakistan na military strike chathak pata abadi conventional amasung nuclear weapon yauna angam basati na chapchana thengnagani Jammu Kashmir ki Pahalgam terrorist attack adu Pakistan da mari amta laina de terrorist attack adu mari laina na India ki makai de ki Indus Water Treaty 1960 ki agreement India na suspend tau ki badu ki war ki mawong ni maram aduna Pakistan ki ising supply da apan mapirak labadi madu ki chapchaba pakhum pi ki ni haki Pakistan ki top diplomat asna nahawna na India da warning tawrakiba asi hanak ikui kuidana Pakistan ki defense minister Khawaja Asifna Geo News pikiba interview amada kariguba India ki makai de ki Pakistan ki ising supply da apan mapirakpa amasung Indus Water Treaty adu thugaiduna Indus River da infrastructure sing sagalakpa tarabadi strike tawrogani haina phongdokhiba adugi ikan kanadani maraksida Pakistan ki military na Pakistan amasung India laibak ani da marakta nauna lan tholakpa yawa fiwa ma lairiba asi gamari leinana ngarang thangda numita adali surface to surface missile test launch tawkre haiba missile si kilometer chami yakai sana kapa ngambada natana conventional amasung nuclear payload sing puba ngami hari Nakala maromda India ki makai dekisu lan gi thorang amoina Russia na saba igla S missile Indian Army da supply tawkre hariba short range air defense system asi Indian Army ki oina air defense protection gi yana maru eba saruk amani hariba igla S air defense missile asi haukiba numit khalni mamangda Russia dagi thunglakibani amasung front line da lariba Indian Army sing supply tawba haukre Indian Army da hana dagi haunasu Pakistan akiba pirak iba kaya asi yenglaga Indus integrated drone detection yauna jam killer drone yauna ahen makulai ka pithakrabani haidi